ꯊꯝꯖꯔꯤ ISTV ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯑꯍꯥꯟꯕ ꯕꯔꯥꯛ ꯐꯦꯁꯇꯤꯚꯦꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯦꯅꯥꯄꯇꯤꯗ ꯍꯧꯗꯣꯛꯈ꯭ꯔꯦ amadi hanagi deputy chief minister amasung IS officer amadi mahaki nupigi mathakta corruption gi maralda vigilance and anti corruption department na case tapakhre hairi hauji paw sanor bizari state level ki thakta pangthokpa ahanba barak festival chief minister and birena senapati da hodokre senapati mini stadium da pangthokpa thoram aduda PSCD minister lo CD kho fisheries minister NKC Agriculture Minister V. Hankhalian Yauna MLA Kaya Susaruyaki. Chief Minister na mapam adula tungma matamda miyoy kaya na harautayam na okay. Chief Minister N. Birena Thoronga Maylene na haikibada aikoi masal gi marakta nushibagi mari sagat pa asina khwaidagi hena maru oi. Nushinabagi mari sasin hanabu honabada isa dagi hana hugadabani. Mangna makha taraduna barak Turel kanina pagkidamalta asigumba festival mapangtokpa asi apaba khongthangni barak turel gi horokphamgi na yetta uwa thajanba amadi turel asibu mosindanaba miyamna sijananaba 10 bin sing thamanningbagi apamba phongdokhi Senapati district ta sakhathorangi thabak kaya makata na paikhatkigani haina chief minister na thajaba thamki बस फजब चेलसु कार फजब तोंगसु युम फजब लैरसु चथोक चसिन यानद्रब अखोय मसेन नुंसिनद्रदि करिसु कानदे अखोय मसेन मु नुंसिनरबा मियोयबगि रिलेशनशिप ट्रस्ट मधुबु लैरगदि अखोय साइकिल तोंगगा चलसु नुंगाइबो फावे सोमदा बन्नी हाय ब्लॉकेनी हाय कांगलुकी इरांगनी हाय उनबा याय हाय यादे है तारगा ओडी कार तोंगगा चलसु मिछि दम पोथादे पोथाब्रने ख्वाइदगी नुंगाइबसि करिनो हागनरा अदुना ह्यूमन रिलेशनशिप मसिदगी हेनबा लैते अदुगा ह्यूमन रिलेशनशिप असि करिनो हाइबो कांदा आइमोंदगी हौगदबा नंग हौरोना हाइबे यारोय ह्यूमन रिलेशनशिप नुक्सिनसि नत्रगा फजना लैमिनसि रेस्पेक्ट तौजेसे नंग हाना हौरोना हाइ लैरगदि यारोय आइना हाना हौगदब आइना मिंगोंदुदा मिदुदा आइगी रेस्पेक्ट आइगी लव आइगी केयर पीरबा मतमदुदा मिदुना आइगोंदा हलकदबन Hanagi deputy chief minister amasung IS officer amadi maki nupigi mathakta corruption gi maralda vigilance and anti corruption department na case lakhatkre hairi lenga ki machin japa amadagi ICV news na phangba pawgi matung ina Porompal police station gi manung janba kawolai kai amasung Jalalenda tribal affairs hills and scheduled caste development department na Ilisagari taragi October ki tangkul mathoida special development fund gi makhada lupan lak marfutra mapan lising yangkai tribal voice hostel samna bagidamak administrative amasung expenditure sanction piki hairi lenga ki bachan jatpa asina phongdorpagi matung ina vigilance and anti corruption department na case amalakhatuna thijanbada voice hostel sadri hairi sanction tawkiba sanpham department ki maileinaba singna hawkiba sahigi April ki tang 18 da Jingmaironggi Paumai colony laiba Saint Anthony Education Society gi secretary oibi commissioner ti Pamai gi roinabi Rita Pamaida shinaki hairi society adugi secretary da shinaki ba sanpham adu Paumai colony da laiba hostel adugi ahum suba mathol sabagi ni hairi Boys hostel sanaba pirakiba lupa lak marfudrama pangi sanpham adu Saint Anthony Education Society da Scheduled Tribe Boys Hostel gi ahum suba mathol sabada sijanaba commissioner gi thausu pugiba ti pamaina matamdugi department adubu paikiba deputy chief minister da ayaba longnaba thagatpada deputy chief minister na ayaba pikhi among the department adugi executive engineer oiba jila ko miyoy amana lisingani tara taruki august ki kunithoi da society adugi secretary da lupa crore ama lakh tara sangna hostel adu society ki campus ta sanaba work order tender kodana piram ki hairi department adugi minister in charge oiramba hanagi deputy chief minister department adugi director amasung commissioner oiramba ti pamai amadi mahaki loinabi Rita Pamaina Prevention of Corruption Act 1998 marfuni pangi makhada aranba tawre haibagi prima facie phangbadagi makhoi ahungi mathakta vigilance and anti corruption department na case lakholaba matungda laingak ta cherol ama thagalakhre haina pawasina makhatana khangalakli ngasi ayu pung manga khare helakwa doida Jingmairong da leba Vishal Mega Mart ki mamang thangba sarukta sakhangdaba singna bom langsenduna pakai hankhre thawdogaduda mi asopan amata yaukide bom pakai baduna dukan adugi mingsel khara akai toy thoki thawdok thokfamda police laktuna yengsenki kanana karigidamak bom adu pakai hankhibano haiba hauju fawgi oinadi khanghalakpa leitri
Indian Red Cross Society Manipurna Manipurda thokpa khudong theba thodok makhong yawdraba singbu International Committee of Red Cross ki funding makhada mioi kunda lemna artificial lymph mai pakna hakpre haina ngasi MG Avenue de leba Indian Red Cross Society Manipur branch ki office ta pangthokpa pawgi mifam amada Red Cross Society Manipur ki secretary Y Mohena haikre International Red Cross Society ki makhada pangtholiba project asi Manipurda Rims natraga Jennings Hospital su paikhatnaba khanaragani haiki Makoina offer tawrisi project se tungda imphal ta tawba yaba amakrang identify to view workshop to mai khujuklai matik chana leiba raga manpower leiba material ngai moi free to supply to ge haba adu ordi satok sin ge pesa do tawradi mi save to budantar mi du yamna kun tawrisi kuntra fu whatever to moi sida piba ngamgani adu phagani hebe program mama moi offer tawri Professor N. Sana Zawa Lekidabagi Mapan Subaning Singh Thoram Oza Sana Zawa Memorial Trust na Sinduna Larry Yang Mam Lekai Delaiba Sana Zawa Memorial Complex na ngasi pangchokre Thoram Madida Manipur State Minorities Commission ki Chairperson Dr. Sahid Burhan Uddin Trust ki President Professor N. Rajmohan Poirele Emerald Mera Paibi Apan Manipur ki President L. Memchobi Amuko ki President P. Ice Devan Saramana Saruyaki Commission ki Chairperson Dr. Sahid Burhan Uddinna Trust Asida Sinduna Lekidrabagi Ningsing Thoram Pangtokpa asi Thaganingai ni haiki Trust ki President N. Rajmohana Professor Sana Zawuna Iramba Lairik Singh Mahiroi Singh da Fanganduna Maki Wakal Khangana Bahonaba Tangai Fadre haiki Sana Zawuna Paikalam Libo Wakalos Yam Paksali Manipur Kaktaginate North Eastern Kaktaginate Mamadi Prithibi Apunbagi Oina Human Rights ki Choba issue ma sagalamani any problem masi participate tongna bholam even Manipur all Manipur students union have si mana satra wing and them college first founder person we haibagi magi history that we theng jebo makoi lamdam si masak ta ko da lamdam si chawala bhona bata prithibi gi mafam da pikla supina Manipur ko si sports nate culture nate academics ki field da social gi field da mayama ma ko su ngami haibasigi utpa unan da bagi masa amasu sana jamon fatana pibirame Listingani Taramathogi census ta Sumatagi missing Chaunga Kulmari Kaktangai Kraba Tarau Furuki Katrimsta Laingam Tarau ADC Sandel gi nominee member oina khalakpada Salai Holdings Private Limited ki maikai dagi taramna opkaloina lengyan amadi selgi mating biduna pungning thawekre Malemdagi khungul mitki gadora ba furup asibu sakhangbi batanatana kanana bhona bagidamak BJP na luchingba government asibu tarau gi khunja singna tawbimal khangba ulakle tungda Sandel district ki Kharingmul village ta Katrim sa laingam tarau taramna opagi tharam pangthoki tharamduda ADC Sandel gi chairman di Ringo Lamkang BJP Manipur Pradesh ke Vice President oibatanatana Sandel District in charge M Asni Kumar amadi core member Zanglet Hawkip su saruyaki atopa Prup Singh luchingba kaya yauna pangthokiba tharam adada M Asni Kumar na BJP na luchingba lenga asi asopisak amadi laira inra kunba khaktana sab manaba mi engna yengi habasi handaki thodok asna taklabani lenga gasna swatharaba amadi leita laira kaya gi mateng pangnaba Kachin koya sinwa thungna honari mamang depan kiba government amatana tarau gumba masing jamjadaba puruki mioi sing yokhana ba honaram drabasu government asidadi angamba thakta hodana ba sem sare haiki Privacy amna minority oiba aduga in all aspect yamna sothaba aduna maram morakanda singma mioi ama makoi gi mihut ama kona nominee oina koi ADC da yahol lakanda Manipur gi lenga londa khara de saruk yaba phangna ba hedana adugi pandana tawani masimaru oina ko district asagi leader oina leriba Sri Mati SS Olis amade Sri Yanglet Hawkip anis jam kanna haibadagi state administration of the party na kandaga thaba si koina mahaku kon nominee oina tawani UNESCO Club ki Joint Secretary su oriba Salai Holdings ki mo sendon lakiba TH Sandramanina UNESCO da tarau lol pung mutkhre haina thigatnaba mahak masada sinarakpadagi ngasi tarau mutanaba khongthang asi pukhalapang ngamkibani sangai mutanaba myam na honaba su fai tabutabu ekoi gi irakta leiba furup amang mutkiba haibasi leibak tibani makhoibu kannaba angamba thakta honaki gani haiki अदुगुबा चिंथंग गोमा महाराज की मतमदा असुकी मतिक मपागल कलम्बा कमला थाबी हाइरबा जगह आसी निंथौना यामनसु नुसिबा अदुगा तराउ सिंगी ओइबा तराउ गे सेवियर हाइना खंगरिबा तराउ संखुलै मबु
mafam asida protect tawduna leiramba adugumba mafam mabu Manipur gi ityasda Southeast Asia da khwaidagi mapangan kalamba adugumba Maharaj gi thak ki matamda Manipur gi ngoi ga ambase apik patarau gi jati sinani haibase mase koina khangjil lagdaba reserve famada extinct report piram bai base wi thamoi da pawe Paugi marthana tenba break am tang lozari. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish. But it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Admission open. Scholar Coaching Institute (SCI) Marangko Makha Lolagbong Class 9 amadi 10 gi Foundation Course Lakliba 17 December dagi tamba hongna namit tamag registration tawba hojare. Subject pumnamukta 7,500 oigani. Ben service ki khudong saba amadi girls and boys ki separate boarding shoot thamjari. Ako pumorol gi tama mobile number 8787457499 da pau pawiyo. W Square Face Spa, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Wabiraganu yumda anabag seba tawbinabagidamak wabiraganu. Medillion Home Healthcare Service Manipurna adomgi mateng pangjari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sim saba matamda yamna mating pangbikhi aduga PCC dagi aina phangkiba study material regular mock test suggestion na chingbasing yamna chanakhi. SSLCE thagadaba singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiyu. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy Office for more details. Admission open. Bosingi makada class 6, 7, 8, 9 amadi 10 gi English, Mathematics, Science amadi Social Science ki foundation course. Ahum suba base oina Center for Competent Tutorial Thongju Boro makongda lamdam sigi maming leiraba oja kaya na takpi tambiduna lagliba December kundagi hogjargani. Akaknaba Sydney CFCT ta habiduna adongi isa singbo lamdam sigi afaba satra ohenbiyo. Break matong na taram na waksari makataba pauda. MSU Kumbiwangu branch na senduna class 12 science ki nifu mangani juma jathakadaba akhanaba coaching class ama Kumbi college ta ngasidagi hokre. Thoromaduda MSU gi Human Resource Development ke Secretary KS Bikramjit, Kumbiwangu branch ki President KS Madhumogol yaungna tongan ba thopu ba kaya na saruk yakhi. MSU gi SRD Secretary Bikramjit na manaba khuna emo oirakna bagidamak mahirui singbu yokhatpa matam oire haikhi. Sote tribes singa season naramba medicinal plants singi maramda Dr. Saiton Charles Yuhalung na iba Sote indigenous Githaramada Sana Konung Royal Council gi Maicho Purel Professor Kangjia Mangang amadi Modern Higher Secondary School Bisnupur gi Principal Dr. Ghaneshyam Haugzamna maroiba myoshingwana saruyakhi. Swachh Bharat Mission ki makada for clean and healthy Thawal haiba thim galoidena Thawal Municipal Council na Council asna koliba mafam singda luna na leinam gi matangda awareness program ama Thawal Ningombam Community Hall da bangthokre. Thawal Municipal Council gi Executive Officer S Pradeep Singh, Council gi Sanitation gi Chairman W Zote, Councillor Singh amadi Ward Member kaya su sawyakhi. Executive Officer S Pradeep na luna an bagi thabak singda miyam na mateng pangbirabadi hena mapung phagani haikhi.
ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯁꯟꯁꯦ ꯍꯌꯦꯡ ꯈꯪꯍꯧꯗꯕ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯐꯣꯟ ꯅꯝꯕꯔ ꯇꯧꯔꯛꯇꯣꯏꯅꯤ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯁꯟꯁꯦ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯁꯣꯁꯤꯌꯦꯜ ꯃꯤꯁꯟꯁꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣꯝ ꯍꯥꯏꯕ ꯇꯧꯋꯤꯅꯦꯅ ꯑꯩ ꯈꯪꯗꯦꯅ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯗꯨꯝ ꯑꯩꯈꯣই ꯐꯦꯜ ꯑꯣꯏ Community influences on health and nutrition services ki matangda sanitation cum awareness program ama ngasi Sandal gi DC complex leba DRDA gi hall da pangchokre miron missing nongna pokpa angang amadi angang singmu masa mo fana matau karamna legede gi haibagi matangda resource person singna wangang ki More gate number 2 gi lambi amadi Sengjapong lambi gi phibam asi sports minister Letpa Hawkip na yengsinkre Minister ki khongsar da more da lariba tongan balup singi luchingbi sing saruk yakhe Minister na pawmi sing na phongdo ki bada Sengjapong lambi as da lariba culvert singi phibam yamna fattabana gari sathok sashin da yamna khudong sa do mayok nari More gate number 2 gi lambi gi phibam asi su phibam bhatre Je minister amadi mai na ba minister sing tanaduna lenga ki mai kaidagi athubo matamda tabok paikhatna ba honaragani haina thajaba pikhi Masigi laiba phamni aduna nangni aina adruni haiba adumba kari haigani discriminative oiba waheisi sina dabida apoi amaga no si chanana le minalada hoje gondong lai bigi Jayet naba issue macha mayamase HTC ga Hill Tribal Council ga MCM ga Communal Kanda Waroi Senama Athubada Puraknaba Akoi Changsala Kanda Hana IPS officer Eramba Housing Information Commissioner Oriba Dr. Soiban Ibom Zana Iba Saireng Laidik Henmalida Wakchingi Nongzu se Narendra Modi gi Saireng Laidik a journey dagi Manipuri londa handokpa Khongchat amadi Irom Chanu Sramilana Iba Saireng Laidik singdagi handokpa Waiting for My Victory haiba Laidik ahum ngasi Manipur Press Club ta phongkre Soibam publication amasung Kamekha Publishing House na sinna pangtokpa tharamadada scholar Nomaitem Tombi Imphal College ke principal Marangthem Priyobrata amasung artist RK Hemabatina maroiba myoshi oina sarau yakhi Bharat ki president oiramba APJ Abdul Kalam na iba lairi kaya Manipuri londa handokpa yauna lairi kaya ibaga loinena translation gi Sahitya Academy Awardee Dr. Soibam Ibom Zana Manipuri literature ki mongda translate tawduna miyamda lairi pahan mangambasi nungaiba poi haikhi Irom Sanu Sarmilana iba saireng mangani ahan bagi saireng asina Waiting for My Victory haibani aduga anisubugi saireng aduna in the glory of the monarch of diseases haiba aduga saireng ahum amaga yauri saireng manga ase punna aina larik ama oina English ta hantoksaraga phongtoksabani aiga atai maram amatagi connection gi ibanate ai translator ama oina masi tokjabani aduga masina aigi translation tawbagi Manipuri da mangarak suba English ki dana ahanba Lighting. Police personnel singi oiba protection of children from sexual offences POCSO eki matangda awareness program ngasi Manipur Police Training College pangai da pangchokre Department of Psychiatry Janims na Department of Justice Ministry of Law and Justice ka khusan maduna pangtokpa thoram aduda Manipur Police Training College ki director Tutu Sana Manipur Police Training College ki Assistant Director Asana Yauna Myoy Kayana Saryaki Janims ki Senior Resident Nelson Loitong Bamna Sahi tara nipan phau gi munung dalai ba angang singna sathaba myo mine sing thingna ba POCSO Act asi state astasu mapung fana chana ba hobuga loinana first track court thamduna myoy kya conviction fangan mangam khre haikhi society go akoi society go gisu asoi bo lei family gi waina ko ade law gi waro de medical gi si asoi sing yam lei ma sing se koina kai haitara koi mam si punjal laga training si punna tomina ga asoi mam si kamaina men khasi ge duga hajiki report to diwa adagi crime kano punishment pi diwa mi sing kamain to hansi ge angang da su kano to boya moina report to di mam ayam mana sexual crime to mi sing se yam anak pa mi oi ba relative kumba uncle even parents na daga lekai go hek thangna ba imung manung mi oi bisina angang hingna confuse oi dana na daga ikai dana na daga mangon da blame ora kani na daga kano to kani haido kan da yam mana ko this is one of the major factor ne dagi haido ra ga su han singina koina mama power ro na daga uncle kano ro hey nang na do haijin borong ani na daga nang na kano to borong ani nang na kano mo hold na to borong ani na koina kai hatare stigma gumba kai gumba victimization to bi base sisina yam maru oi ba kano ne
Nupila limika mailena Socialist Student Union of Manipur SSUM na tongan kholau kya galoidana mafam kaya da meragi khongcha chatkre hairi meragi khongchar aduda mayai ka bachinja yonba amadi sungba yaroi Indiana Manipur gilam Myanmar da pitok yaroi ithai amadi mapichal dam khudakta decommission tagodabani Manipur gi mahusa gilan Indiana sungdok yaroi Kangla mangthok yaroi yellow khubam sing sangotuna ngak selu Manipur University dagi Indian Army loktu ikang na awaba nang labalawmi singda sel gi mateng piu ithel lokong sembi daba mafam sing chahi gi oina sel pigadabani amadi yellow mik kananaba mapung fawa kanglon semu haiba slogan ge lauki haujira sirapada mariba pau amana pizari Star level ke thak da pangthokpa ahanba barak festival Chief Minister N Virena Senapati da hokdokre amadi Hanagi Deputy Chief Minister amasung IS Officer amadi maki nupi ki mathakta corruption gi maralda Vigilance and Anti-Corruption Department na case lakhre hairi Auzi Public and the ICB representative Manipuri Paw matang saloi jare meng tabi puno pamukana